Chandel district ki Myanmar ga tainaba nungkam satang khulgi nauna semba inter village road sanabung amadi village electrification ngarang horticulture ki commissioner T Panmaine sangakre thoram aduda DC Chandel Robert Singh Khetrimayum Chandel Naga People Organization ki president WS Kanral Anal Susaruk yakhe Kangla Tongbi Children Home da Lions Club of Imphal na fuel amathamduna ngasidegi aphaba ising phanganba hokre Lions Club of Imphal ki President O Kulachandra Yauna Lions kayana saruk yakhi tubewell asi thamnana ba hotnabada punna lupa lakh ahum lamsangi hairi Lions Club of Imphal gi maikaidagi Children Home gi angang singda chana thaknaba cheng hawaina chingba potlam sing khusinakhi ngasigi thawramaduga mari lenana Lioness S Premina lupa lising manga su Children Home da khusinakhi Lions Club ki President O Kulachandra na phongdokhibada Lions Secretary Project ki makhada thabak asi pangthokpani hairi आम आदमी पार्टी की सेक्रेटरी ओरंबा हरेश्वर गोस्वामीना या स्कूल केंद्र की वर्कर्स समंगागा कोनना बीजेपी दे यावरकपदा स्टेट प्रेसिडेंट ना अयाबा पीख्रे स्कूल ओजा सिंगी प्रोफेशनल इथिक्स कोड क्लासरूम मैनेजमेंट अमसुंग मॉडर्न टीचिंग टेक्निक की मतंगदा नोमगी ओबा ट्रेनिंग प्रोग्राम अमा तौसेम सब डिवीजन की कैफुंदाइदा लेबा किड्स एकेडमी दा पांगथोख्रे ओजा सिंगबु प्रोफेशनल ओइना मतमगा चुनाबा mahai masing mahiroi singda piba ngamnanaba pandamda academy asina sinduna pangthokibani haujik thabaki paw amuk phangbigani thabaki paw lobirasi State Bank of India SBI gi provisionary officer khara lawgadori masagi chahi kunmathoi dagi kuntra fawgi manungda leiba Graduate pass tawraba miyoi singna lakliba megi tang kunmari fawgi manungda darkhas tharakpa yagani hairi Farikya Center Imphal da oigani hairi Manipur State Power Company Limited MSPCL gi 3rd grade 4th grade control room assistant junior system assistant watchman cum cleaning assistant punna chatru kamari fulawgadori masagi chahi 19 dagina 39 fawgi manungda leiba yamdrabada class 10 pass tawba miyoi singna lakliba jun gi tang tara fawgi manungda darkhas tharakpa yagani hairi Manipur Legislative Assembly Secretariat ki Under Secretary Reporter Store Assistant Nupi Security Cook yauna tungan ba phang khara lawgadori masagi chahi 19 dagi 39 phawgi manungda leiba miyoi singna megi tang 19 phawgi manungda darkhas tharakpa yagani hairi Ministry of Home Affairs Central Industrial Security Force ki tongan ba pham chamaga kuntra tret lawgadori masagi chahi 19 dagi kunhumdoi fawda leiriba matriculation natraga manaba mahigi thak oibasingna posting asida apply tawba yagani application pisin bagi aroiba matam awang nongpok state singi oina megi tang 13 phawbani Indian Navy gi sailor khara lawgadori chahi 13 tagi kunmathoi fawgi manungda leiba yamdrabada class 10 pass tawba miyoi singna megi tang kuntra mathoi fawgi manungda darkhas tharakpa yagani chahi asigi July thada parikha pangthokani hairi CISF ki constable tradesman khara lawgadori masagi chahi 19 dagi kunhumdoi fawgi manungda leiba class 10 pass tawraba miyoi singna megi tang 13 fawgi manungda darkhas tharakpa yagani hairi Mathakta Paliba Thabaki Pau Asigi Akupa Marol Babu Parada Leiba Job Center Dagi Khangba Yagani Thabaki Pau Matang Asida Luijari Makhataba Pauda Brenovren Fest 2016 gi kunmapan suba Brenovren gi New Delhi da pangthokiba national competition da level A3 amadi A4 gi competition da Brenovren mayang Imphal Center gi Chanambam Prem Kumar amadi amom nganthoina silver medal fanglakre Golden Super Service Microfinance Investment Private Limited ki asi office sama uripok torang mamlekai da hangdokre Thoramadu da office asigi manager Gyanesorna Sel tupgi phibam phagat hanaba microfinance asi hangdokpani haikhi Wangoi kendra gi manung sanba paubi tekta khuraijam local na sinduna lamdam adugi miyam gi oiba lemna layeng bagi camp amanga si pangthokre camp aduda miyoi samanga hena layeng bagaloinana hidak langthak singsu pikhi Power Grid Corporation of India na langjing asaw badalay ba Youth Welfare Club ta lem na layang bagi camp ama pangthokre miyoi kaya na layang bagi khudong chaba launa khi
Ima Panthoibi Sana Kaithe Lup ki Manga Suba Mapo Kumon Thoram ngasi Manipur Press Club ta pangthokre Thoram asida Lup ki President Ivemal Loksal ki President M Suramani amadi Central Agricultural University Kaugi Hanadin Oiramba N Ivotona Maru Oiba Miyoi Sing Oina Saruk Yakhi Lup ki General Secretary KS Zoimatina Potfam Phambi Singi Fibam Phagat Hananaba Sarkar na Mijeng Sanghaningi Haikhi Akhoi yoliba temporary market asi akhoi mana masing hakta na yonba na oi mapung oi ba ada mana masing si tamduda akhoi gi nong malela su ni lo lela su kai su torom da ba akhoi gi akhoi gi ayuk ama dagi nutin yoba yarak da ba sine maram moi da na akhoi expert sing loina na kana ni mat thoram ma se akhoi pangthok jabani Ngasi wahengbam lekai lerak masindagi wahengbam lekai yumjau laine be phawba naget kinala sing sengdok pagal loinana mafam adugi akoibagi lamtu nupi singna sengdokre luna na thamnabagi pandamda lambigi median da su laisara sing thakre Moirang mayum chawbo koba chahi humfurom suraba samuro owang lekai masu cinema hall gi maningda leiba miyoi asi chatkiba tang 12 sagol sen nimita mayumdagi thokibedagi hanjilaktre mahakna chatkiba matamda amoba masugi sports pant ama set ki amoba masugi t-shirt ama litki kanagumba singna mahakpu thengnabirabadi manak nakpa police station natraga mobile number 9862014949 da pau pibiu hairi Singjamai singa makha naurem lerakta imoinu nupi chawkhalup ki nauna saba sanglen ama forest minister I Hemochandra na sanga khre Thoramaduda SWC club ki president sanasam ivohal imoinu chawkhalup ki lucingbi ke sana amadi naharol paukse gi editor khoirom loya lakpana singba miyoi kaya saruk yakhi Thoramaduda maira paibi ima singi thongnabu awangba thakta bukhatuna khunai asigi chawkhat lamjelda kanaba pihanninge haina phongdokhi Distribution transformer sing the piga doriba 11 kV underground cable sing charging tawgadaba maramna 11 kV herangoi thongna konba consumer sing April 13 amasung 13 ta ayupung mapan makhai dagi nungthil pung mari phawba maimamgani hairi hauzik sanabagi pau amuk pizari Ngasigi sanabagi pauda Manipur gi Archer Laisram Bombela Rio Olympic 2016 da saruk yanana ba khankhre tha sigi tara humdoi dagi Bangalore da chatharakhiba final selection trial da mahakpu khankhibani Bombela handaki asiga tharaga ahumlak subo oina Olympic Games da saruk yagadawri bani India team gi mahut sinana ba khangatlaba sanari singbu Manipur Archery Association na nungai ba phongdokre India gi team maru oina Bombela na Manipur gi mingjat purakpa oirasanu hairi Kazakhstan ki Astana da May ki tang 18 kuntaret phawba pangthokadawriba Women's World Boxing Championship ta Manipur gi oina KG Nifunipan gi kanglupta boxer Sajubala KG Yankhaimathu gi kanglupta Mericom amadi KG Humphu gi kanglupta Sarita saruk yagadawri Tentha da chathariba takwa trophy ki ngasi sanakiba ahanba phase da AFC athokpamna Dr Bobby Football Club pu goal taret amada maithiba pikre Ani suba match ki sanagadabada UFC yaripok laktabadagi GSFC Kaisampana walkover phangkhre District Sports Association kaksing na sinduna namit humni chathagadaba football refresher course amangasi DSA kaksing gi ground da hokre hokdopagi thoramda amphagi vice president Y Mangolzau amasung district association gi ate executive member sing su saruk yakhi refresher course asida course punna saruk yari Dr KS Birwal AFCA license na instructor oikhi NYBA naurem na sinduna hayengdagi chathagadaba taramari suba junior amasung ahanba mini voice volleyball tournament ki conduct taunana ba referee taret ki maming All Manipur Volleyball Association na laukthokre khangatlaba referee sing hayeng ayupung tarukta organizing secretary da report taurana ba khanghali Tha asigi anidagi team taramari na saruk yaduna pasoi tamang rising club na sinduna club asigi ground da chatharakpa ahanba Sagol Sem Tomba Singh Memorial 7 aside men's open football tournament ngasi Mama FC Sagolban amadi RFC khamnam lerak sanakiba final match ta Mama FC Sagolban na RFC khamnam lerak pu tiebreak ta goal manga marida Mama FC na thoiduna champion oikre
ngasigi loisinbagi thauram aduda Social Welfare Minister A.K. Mirabai Pasoi Gram Panchayat ki Pradhan Namairakpam Tomba Maitai amadi SBS Construction Material Private Limited ki proprietor Huidrom Bikramjit Singh namathang sitna Sigbes President amadi Gastop Honor oiduna tournament asida champion oikraba Mama FC Sagolbanda selgi mana lupa lising kuntra amadi ranasap taraba RFC khamnam lerakta lupa lising kun khusinaki Mamang thagi tang kunipandagi team kuntaretna saruk yaduna taning development club na sinduna club asigi ground da chatharakpa taranithoi suba 7 aside village wise open football tournament 2016 ngasi SCY yumnam khunau amadi NYC nilakuthi team anina final sanabada NYC nilakuthi na NYC yumnam khunau bu panjal ama sinoda maithiba piduna winner oikre ngasigi final match adugu loisinbagi thoramda Manipur Chief Secretary Onaba Kishore hanagi MLA S Rajen amadi Y Dasumati Devi Adyaksha Imphal West na mathang sinna Chief Guest President amadi Guest of Honor oiki ngasigi final match aduda winner oikraba NYC nilakothida selgi mana lupa lising kun amadi rana sab takiba SCY yumnam khunauda lupa lising tara manga thoram mapu singna khosinaki SRDC Langthaba Lab Makhalekaina Sinduna Ahanba State Level 7 Men Aside Football Tournament ngasi club asigi ground da team tara humdoina saruk yaduna hokre ngasi sanakiba match ta YBA Wangjingna PC Khuraibu goal ani amada maithiba pikre Spain the Pangthokadori Batara Taruk Suba World Veterans Table Tennis Championship da India team da Saruk Yaruna ba Manipur Veterans Table Tennis Association ge Sanaroi Mari Indian Veteran Table Tennis Association khalakle Sanaroi Singh Adudi Kumar Maitai Dr. L Pardesi M Sarat Chandra amasung KS Khagembani India gi team thasigi tara mapal da Spain gi damak Delhi thadokani hairi Bangalore da mamang sahigi October da pangthokiba kunmari suba mini national boys volleyball championship ta ahum lak suba tarakhraba Manipur gi team okpagi thauram ama all Manipur volleyball association sinduna thangmoi bandalai ba association gi secretary NJ Inaungsa gi yumda pangthokre sanaroi singda association gi maikai digi khudol pot piduna pukning thogatki BLC Hairok Part 2 Mayale Kaina Ahum Suba M Nabasandra Memorial 7 Aside Football Tournament Hairok Cup ki winner oikre Jingdong Pok Ideal Youth Club Hairok Part 2 Litan Makhongna Yumbu Oiduna Haukiba April Manga dagi club asigi sanabungda chatharakiba tournament asigi ngarang sanakiba open category ge final da KDA Hairok Part 3 Kabole bu goal ani amada maithibe piduna winner oikibani Loisinbagi Thoramda Ahanba Battalion Manipur Rifles ki COTS Radhe Syam Susaruk Yaduna Sanaroi Singda Manamathum Singh Yantoki Telo da Chatharakiba Lamlai Kendra Village Wise Men's Open 7 Aside Football Tournament ki winner STPP Sektana Football Club Telo Bibu Final da goal amasino da maithibe piduna winner oikre Best Goalkeeper da Football Club Telo gi S Binod Best Defender STPP Sektagi S Bizen Best Striker amasung Top Scorer ki mana ngauba BSF ki Mukesh Nana takre Man of the Tournament na Bir Chandrana laukre Hauzik makhata ba sanabagi pau boyaning thaujamdagi amuk phangbigani ngasigi Manipur da sanakiba singi makhata ba pauda hockey India gi miyang makhada Manipur hockey na sinduna Kumal Lampak Astro Turf Hockey Stadium da Tim Tarani Toina Group Mari Tokna Khairokuna Thasigi Tang Taramari Degi Sathariba Taruk Suba Hockey India Sub Junior Men National Championship A Division gi ngasi sanakiba ahanba match ta Manipur Hockey amadi Hockey Odisha goal ahum chanatuna draw chatkre ani suba match ki sanakibada Hockey Patiala na UP Hockey bu goal ani amada maithiba pikhi ahum suba match ki sanakibada Hockey Haryana na Hockey Unit of Tamil Nadu bu goal taruk ahumda maithiba pikre amaromda Tim Konitoina Group Mari Tokna Khairokuna Thasigi Tang Manga dagi Chathariba Taruk Suba Hockey India Sub Junior Men National Championship B Division gi ngasi sanakiba ahanba match da Hockey Bihar na Chhattisgarh Hockey bu goal mapal amada maithiba pikhi ani suba match ki sanakibada Dadra and Nagar Haveli Hockey Association na Hockey Bhopal bu goal ahum sinoda maithiba pikre
टूर्नामेंट असिगी अहुमसुबा मैच की सानखिबदा हॉकी पंजाब ना हॉकी चंडीगढ़ बु गोल मंगा मरीदा माइथिबा पीखी टेनिस ब्रोजेन प्रेमजित पु माइथिबा पीदुना प्री मॉनसून टेनिस चैंपियनशिप मेंस ओपन सिंगल्स की टाइटल लौख्रे मणिपुर टेनिस एसोसिएशन सिदुना ऑफिसर क्लब लंपेन पाट की टेनिस कोर्टा टेनिस सानरोई निफुना सरुक यादुना था सिगे तांग 12 दिगे चथरखिबा प्री मॉनसून टेनिस चैंपियनशिप ngasi लोइसनख्रे लोइसनबगी थौरमदा मणिपुर सरकार की एडिशनल चीफ सेक्रेटरी शंभु अमदी मणिपुर टेनिस एसोसिएशन की प्रेसिडेंट टी पामिसु सरुक याखी चथरखिबा टूर्नामेंट असिगी मेंस ओपन सिंगल्स की फाइनल दा ब्रोजेन प्रेमजितपु सेट अनि सिनो तरुक मरी दा माइथिबा पिदुना टूर्नामेंट असिगी सिंगल्स की टाइटल लौखिबनी सही निफुमंगा मथकी डबल्स की सानखिबा अरोइबा मैचता टुलेसोर अमदी कंजामबगी जुराना आइस इबोटोम्बी अमदी वाई इबोटोम्बी की जुराबु तरुक अनि अमदी तरुक मरीदा माइथिबा पिदुना चैंपियन ओइख्रे सही यांखिमंगा मथकी डबल्स की सानखिबा अरोइबा मैचता दिलीप अमदी आइस इबोटोम्बी की जुराना मटुम अमदी लक्ष्मी की जुराबु सेट तरुक मरीदा माइथिबा पिदुना चैंपियन ओइख्रे चथरखिबा टूर्नामेंट असिगी मकोंग मथंग तारबा अनारुइसिंगदा थौरम मपुसिंगना ट्रॉफी अमदी सेलगी मना पिदुना पुनिंग थौगतखि ग्रासरूट फुटबॉल मालेमदा फुटबॉल मसाना हेना साकुल हनबा अमदी अफबा फुटबॉल सानरोइसिंग पुथोक्तुना मसा मउ फबा तिनजंग कायंग दबा लमदम अमा ओहेन्नबगी पंडमदा ऑल इंडिया फुटबॉल फेडरेशन चई खुदिंगी लेप्तना मालिंगी मफम खुदिंगदा पांगथोकपा AFC ग्रासरूट डे की थौरम ऑल मणिपुर फुटबॉल एसोसिएशन सिंधुना खुमल लंपक आर्टिफिशियल टब ग्राउंड दा पांगथोखरे थौरम सिदा ऑल मणिपुर फुटबॉल एसोसिएशन की प्रेसिडेंट एस सनातोंबा जनरल सेक्रेटरी एल रंजित रॉय हाना एसोसिएशन असिगी जॉइंट सेक्रेटरी ओरंबा W मनिहार अमदी फुटबॉल बु नुक्सीजबा अतै मिहु क्यासु सरुक याखी अम्फागी जनरल सेक्रेटरी एल रंजित रॉयना फोंगदोखिबदा थौरम असिगी मांगोइनना एसोसिएशन असिना सही खुदिंगी लेप्तना पांगतोक्तुना लाकपा था अहुमगी ग्रासरूट फुटबॉल डेवलपमेंट प्रोग्राम पिंगलिबा अंगांग नुपा मचा अमदी नुपी मचा चामना सरुक यादुना ngarangdagi हौख्रे अंगांगसिंग असिदा AFC B लाइसेंस होल्डर एन रोनीवाला C लाइसेंस होल्डर L संजीत S शरद B Pro B लाइसेंस होल्डर T इबोम चाना तंबी टापीगनी मणिपुर फुटबॉल मसाना हेना चाखल हनब होनबदा अंगांसिंगी मामा मापागी चावरबा थौदंग लई हाइबा वफमसिंग फोंदोखी एसोसिएशन असिगी प्रेसिडेंट एस सनातोंबना फोंदोखिबदा अंगांसिंगबु तंबी टापिरिबा कोचसिंगना थावै हक्चांग यावना तंबी टापिरबदी तुंगदा मसक नाइबा सानोरी अमा सोइदन ओइबा ngamgani हाइकी ग्रासरूट की लेवली खरे खान सही त्राते योगा नदी मोसे कंपटीशन की स्टेज हो खांदा मतमुदा नोइना ममांगदा अंगांग मोइले तंगिबा नोगी एक्सपीरियंस नोगी स्किल नोगी केनांदो सही त्राते योगा खान मनो नोइना पुथोकदबनी अमरोंदा ग्रासरूट प्रोग्राम असी नेरोका फुटबॉल क्लब संगाफम सिंधुना संगाफम दलेबा डॉन बॉस्को ग्राउंड पांगथोखरे थौरम सिदा नेरोका फुटबॉल क्लब की चेयरमैन डॉक्टर डबली जनरल सेक्रेटरी डॉक्टर M मणिमोहन यूथ डेवलपमेंट प्रोग्राम की कोच शांति कुमार अमद अटै कोच सिंगसु सरुक याखी पांगथोकलिबा प्रोग्राम असी सही मंगादगी 12 फाउबदा लेबा पिकलिबा अंगांग चामदा मसक नाइबा कोच 12 ना लेप्तना सही सुपा तोंगांबा स्किल किया तंबी टापीगनी थौरम असिगा मरी लेना नेरोका फुटबॉल क्लब की जनरल सेक्रेटरी M मणिमोहन प्रोग्राम असी पिकलिबा अंगांसिंगदा तंबी टापिरबदी फुटबॉल मसाना साखोटपा ngamgani हाइबा विजन दा पांगथोकपनी हाइकी हेड कोच शांति कुमार ना AFC ग्रासरूट डे की वारोल पिरुदना महांगना हाई all world si football sin tas tawunsi haibagi adi angang si sema kanda ayeng tungda moina hogolga mi kudum si ball angang gi sum holga an bogi sum ball chana ga de ball si adugi matik popular orpa football si mi kudum tas tawpa adu team da lakuni adu hujik nauring is da semo bisna mu kana babuna makogi AC 5 10 12 fauni le si 5 10 12 si golden age of learning hena tam gi da kawda punsi da blood chang gi ba khoi piri ba hujik skill में हम टेक्निक में हम सी तम की बिसना मतोम तो ऑटोमेटिक होना मतोम तो ऑथोक सरकवा आई समाइन तमगे है वो खालू द्रुसु ऑटोमेटिक होना मधुंग हमना वो कोई लोगों ने बनी हौजिक मखाताना असिगी ओइबा इंग असागी पाव अमुक फंगबिगनी
ICAR Lampel Partigi Pangba Pauda Ngasigi Kwaidiki Sakiba degree Celsius Kundaret Dasmik Nipa Kwaidiki Ingba degree Celsius Kumatoi Dasmik Mari Nungshita Yauba Ising Manilgi Sang Ayukta Sada Batkunpa Nutilda Sada Kumaratun Waiti Ngasigi Nung Chuki Sang Patugas Aroy bada maroy pa pau amok hauzik lairiba isu sing asida mai onsin laduna tathok tasin tawnaraga amana amagi mateng pangna tangdu leitaba chawkhatpa Manipur amo helasi haina Chief Minister na phongdokre JCILPS na sangsilliba khongjanggi manung sanna oirang khomdagi lilong thong phawba miyamna lambi thingduna wakat khongjang sangsinkhre amadi Manipur ki Archer Bombela Rio Olympic ki qualified oire Nasigi oinadi ISTV na pizaba Manipuri pau matang asida loisinjari miyeng tabiriba kumna makpo amukahna purumjari